Mamangthakta Thaban gi Yetnaba leiraba adu Amatta Oina Yanaduna Semdokibana maram oiraga Makha Tana Chayetnaba Thoklaroi haina Kangleipak Calendar Board ki President Acharya Ahambhijit Sairom na phongdorakli. Manipur Press Club ki Loktak Hall na pangthokpa Kangleipak Calendar Board ki Taraga suba Foundation Day gi thauram da wafam ase phongdokladuna mahakna hai. Manipur gi thaudok wathok amadi atei thabak thauram sing sinbada Thaban haibasi yamna maru oina launai. Mamangthakta akhang ahi singna lauramba Khutpaida Yetnaba kaya leirambadagi matam kharagi Mamangda Thaban gi Chayetnaba kaya lekhi adubu hauzik scientific oiba maongda Manipur apunbagi oina chap manaba khutpai amada onthoktuna asoiba sing adu Semdokle maram aduna hanan leiramba Thaban gi Chayetnaba sing adu hauzik leiraroi hainasu mahana Makha Tana phongdokhe thauram aduda Jenims ki director Dr. L Deven Jenims ki medical superintendent professor Kate Lokeshwar board asigi advisor Akham Langgol amadi atei masak naiba singju sarup yakhe Thaban gi Thaban lai bisi koi gi imaronda mak mai haina su khangne Thaban asi lobu gi matang asi numit thokpa dagi lawaye adana koi Manipur da numit thokpa ga West Bengal da numit thokpa ga Manipuri thonga sigen tran pan di sa ene asi mohok sa mamang da khandin ngai da koi Manipur da khang ahi sing calendar gi maram da khangba lekte badagi mamang ai da matam khra di asoi khra su dum ya hore adu di khangam de Ada namna sum salak pada dia khang de basing sum in matung hin hi bani adu Kangleipak Calendar Board for pada dia madu gi asoi bedo thengna badagi Yetnaba Thokibani adu praja miyam da su Yetnaba kangau da thoki madu koi Kangleipak Calendar Board ki di koi gi kangla gi ba Leiba lang yang bisul institute sidagi BS torga nami thokpagi bungkham ji ku thokpani